Modi ki Khongchat Mangoinana Sambit Patra ga Loinana Ajeet Godpachade Imphal Da Thunglakhre September ki tang 13 da Prime Minister Narendra Modi na Manipur da lakani haina official oiba pau laikhraba matung Prime Minister ki Khongchat asigi Mangoinana VJP North East ki in charge Sambit Patra amadi VJP Manipur in charge Dr. Ajeet Godpachade Imphal Da Thunglakhre makhoi anina Imphal International Airport da thunglakibada VJP Manipur Pradesh ki President A Sarda yauna party ki MLA singna taramna oki loinana paumi singna hangba wahang singi paukhum kanagumba amatana pikhiba leite thazaba yaba pau amagi matung ina Sambit Patra amadi Ajeet Godpachade na Imphal da lakliba se anoba government ama sembaga mari lenade PM na lakadoriba Khongchat ase mapung fahannabaги damak lakpani hari nakalamaromda Sambit Patra na Imphal da thunglakibaga ikan Kanadana Hanagi Chief Minister Nongthongbam Biren Speaker TH Satyaberta Amadi Atay Atopa MLA Singsu Yauna Pung Amarom Sangna closed door meeting ama State Unit Headquarter da Pangtokre Hari Aduma Pumi Fam Lorakpada Paumi Singna Hangba Wahangi Paukumdi Kana Amatana Pikibat Leite Hari